ngasi sanabagi thoramda thamjariba hiram asi Manipurda sport climbing masana haibasidi sport climbing haibasi kari karamba makalgi masana no masigi masana sigi development se Manipurda karamba thakta leire haibana chingbasing asi khananaba ngasi Akashvani Imphal gi studio da lengsin duna leiribasi Indian Mountaineering Foundation North East Zone ki secretary aduga Manipur Sport Climbing Association ki president gi thausu puriba International Sport Climbing Competition da judge oibiruraba aduga hojujingna Manipur University gi Department of Teacher Education da faculty amoina su leiriba Dr. Kangabam Romeo Mitaini ahan mamakta do jabo Akashvani Imphal gi studio da taram noksari Thank you oza sport climbing haiba masana si masi mayamna kaya khangnadriba oiramgani khanjai nauna tholakpa masana mo oiramgani khanjai sport climbing masana si akoina sum tajabada Olympic ta ju yawba kuidrina tajai adu masana si karino haibaje ahan boin thambio sport climbing haibasi mamangai da koina rock climbing rock ta kaba natraga wall climbing ana khangnarami adubu hana adventure sports ama oirambaje hujikti Olympic event ama oirabanina magi maming je change taraga sport climbing haina khangnare oza hujiki sport climbing je Olympics ta yawbajidi karamba chahi da kyam koire yawba haibu thambio sport climbing si mamangi 2020 Tokyo Olympic ta aham boina yaropani adugi mathangda mamangda France ki Olympic ta yaudana ngasidi worldwide ta khwaidigi mayamna pamnaraba adugumba discipline ama oire huji hoy aduga ja hairiba masana sport climbing se masigi history haitare masi karamba mafamdagi karamna horakhi aduga hojik akoigi iramdam Manipur asida sport climbing gi development masi masana asi karamba phibamda leiri thambio sport climbing je hana sport climbing hairam de ainang sa haijaiba rock climbing wall climbing na hainaram basi Europe tagi hori Europe tagi horopasina Europe ta kamain tawgeda moina winter da di hekaba yadaba snow gi condition ingbai condition aduna hana natural faces ta karamba mayam se loi tokthoga mokoina artificial wall semaga indoor climbing oina horokiba adagi sum horopasina Russia da hore adagi hojina confined to France Italy sidai mathang mathang horoktana India da yorakre India da 1994 da horoktana Indian Mountaineering Foundation hoji akogi apex oriba sigi office sida koi wall ma saraktana adudagi dum India dai rokodai de koi Manipur su dum haugre sport climbing 1994 da dagi Manipur da koi Manipur Mountaineering Trekking Association adu sina ahamba initiative lobiraga Manipur da North East ki ahamba climbing wall ji 1999 da yanana koi gi Kangla rock wall na sida Minuthong da leiba wall sina North East ki khwaidigi ahamba wall ni adugi matung da di ngasi bauta koi Manipur da anoba wall facility amata leitre hojik leiba wall je simkhak ne hojik Manipur da leiba se hoy aduga ja sport climbing masana se masi akoina makhal kya thokna di khaidok pa yai makhal sing adu kari kari no kitang samlapna thambiyo sport climbing je koina ahum thona khaidok pa yai aham baisina lead climbing haisina kamai tawgeda ground dagi magi top si yaunamba haksang je self anchor tawraga maton yogo tanabduna koina lead climbing haina khangnare mathang asina speed haijina akoi 100 meters yen bagumbani wall da makha dagi floor dagi ground dagi top yaunaba wall da chengkat pajina koina speed climbing haina khangnare aduga last hoina bouldering haibasina akoi gi meter ahum dagi hena wangdaba wall jida thauri yaudana equipment yaudana chokka climbing shoe khaktang sinarga kabagi competitions na koina bouldering haire aduna ahum ji punjalagani koina sport climbing na hojik Olympic ki event ama oireise hoy aduga ja koina masana ba matamda sanaroi sina chengadaba gun quality haitare khara dum leise samna hairabada football sanaba matamda football sanaroi asina carry tawba ngamba adudagidi defense ta hena haiba haitare aduga strike oina striker na yam ball do kausan bangamba goal chalan bangamba swaina moi masa gi skill set leiribani aduga team spirit chu yamna darkar leiribani yamna tangai phadribani adu sport climbing hariba masana si sanariba sanaroi sina chen gadaba gun se haibidi skill set se masi kari nen khanbi ai samlakna haijage ahambada koina yam toina hainabam leye chicken heart into daredevil dan akoi gi akiba lokthokpa akiba si yaudrakanda ne koina sports player amoine any event akiba yauriba makai ai ngamjaba ai performance piba ngamoy aduna sport climbing da ahamba akoigi minimum magi qualification hai tare akiba lokthokpa hoy akiba si lokthok khibagi matung dadi ma angak patorpa yare aduna ne mentally prepared to changi aduna ne koina chicken heart into daredevil haris aduna number 1 akiba lokthokpa aduga magi agility speed strength
adug mental toughness hariba qualities mayam si yamna darkar oiba adumba discipline amani aduna sport climbing is a competitive oina sanadaba atopa event ki for example football sanaba hockey sanaba archery sanaba any event ki players in hojik se makoi je part of their training ko sport climbing je adum sana leba hariba qualities mayam si meter tawna gi damta hoy adugo ja hoji ojana su panbi khare competitive oina sanaba sport climbing se sida ojana hoji makhal hum thokpadu da akon bodo rangada ba male thori ga yaudana sanaba hoy bouldering je aduna ngasai gi wall se sport climbing ji gi wall je phana ju wangi bani aduda khoina soina na taraga di khut khong tekpa yari bani adu oja masigi masana je sanaba matam da kaya yamna dangerous oi habdi khudong thiningai oi habdu thambi masi akoina yeng badadi yamna risky demand ba adu aseng badi yamna safe oiba discipline amani ngasi bokta ina thengnajarak pada yamna fatal oiba accident ama bok thokri kaigino da akoi number 1 akoi gi priority ji safety first aduna 16 meters ki wall ne akoina practice tawduiba wall ji sida masagi lit ka ba athlete amana ka do je maji makha da lehoriba magi support belayer hai je belayer sina magi control tawdi mana kaja bai wadani if mana fall tawraga di ma area tawdui ji ngasagi belay tawriba pa sinani aduna ani ji ki coordination camaraderie si am nung sinaba helalle kaino da climber ji ki life sa makha da thori pariba nupa ji ki mukut laidone sometimes mana wall dagi nanthorok pataraga di ma pha de area tawdui ji ngasagi belayers nani aduna ani ji ki relationship se adugi matik phai aduga safety ji adugi matik safe boy kaino da thori ma da yalaga kaga doini aduga ngasagi speed si ju chamani 16 meters ki wall ji da koin 100 meters cm badona mathak ta chengkhat paje hojikti auto belay device ka na koi nawaina belays na belay tor me hojikti aduga loi tokre mathak ta auto belay device ha khraga chengkhat ki matam jam thori ji mathan automatic chengkhat chagi ba ade mana mathak yorga adum thori jam slowly torga ma makha da nu kumappa aduna hojik lai riba sport climbing ni scenario se aduga matik safe ne nai haijage hojik boda manipur da koina swam koina tawre jinga si boda fatal lobe accident amata thokri na haijage hoy aduga ja hoje ojana mamang da su panbi khre sport climbing se Olympics da yaw je kui dri 2020 gi Tokyo Olympics da ne na adu hai riba sport climbing ni masana ahumak se masi loina ba adum yawrabra aduga Olympics da di karamba phibam da lai thambi event ahumak se loina magni lead ka bouldering is na medal lama aduga speed sina medal lama aduna format ahumak se loina mag Olympic event were Olympic da changbadi kuidri Olympic ani khakta ngairi adugo ngasi di magi popularity ja world da aduki matik spread tawre hoy aduna India da yorktana ngasi di Manipur da so khoi last few years India gi Asia gi medalist maya Manipur ri thokrabani akoina thajabiram da bayai maya na ju kya tabiram da bayai best of the best climbers sing je nupi da su nupa da su Manipur da gi ni hojik India gi number 1 weriba climbers akoi maitai macha ne chingkhai nganba maibam harise maji world ranking 30 da leiri ne adu Manipur da sanabam leitabadagi maji yamna haibadadi fajadaba haitare koi infrastructure je aduki matik weak oiba poor oibanina maji Delhi da leiraga lakadar Asian Cup World Championship match gi preparation tawraga Delhi da game tawli maji adugo ja hojiki sport climbing masana se masi sanaba matam da changi ba technical equipment sing haidi khuju khulai sing ase masi kari no sanaroi sing asina makoina sijinagadaba haibadi protective gear boire aduga wall mo budi lairani adu kari no changi ba se thambi number 1 je akoi di khwai maru ising sai wall sine wall sima number 1 infrastructure da number 1 an thamjage ani subda akoi thori je rope se akoi lifeline hai climber magi lifeline je thori na hoidoi ada thori ji adusu hojik competitive sports ta sanareba thori ma'am ji India da sadi aduna majo am tested torba IFSC na approve torba thori nga ta oina tawba aduna thori ji na koi lifeline haire adugi mathang da koina sidharness na koina khwang da bel ma pharise sima maru ore harness ki mathang da koi climbing shoe na koi ge tong do khumup se ma specialized oba shoe ni ngasa gi grip helakadone mana aduna lead ta sinaba shoe je mo speed ta sinar ta bai aduna shoe ji ju am important ni aduga equipment jam sang de wall do ma legi taraga di thori ma lebiraba aduga koi gi harness ma leiraba khumup am leiraba aduga chalk powder ga chalk bag ka je si leiraga di koi adum practice hoba dum yare aduga ja khoina masana ma sanaba matam da sanaroi sina physically fit oiba haksang je phana thamba saksang je fit oiba je masida natuna mentally strong oiba haidi pungning wakhal
ꯐꯅ ꯂꯩꯕꯁꯦ ꯃꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯁ꯭ꯄꯣꯔꯠ ꯀ꯭ꯂꯥꯏꯝꯕꯤꯡ ꯃꯁꯥꯟꯅꯁꯦ ꯃꯁꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯐꯤꯖꯤꯀꯦꯜꯂꯤ ꯑꯃꯗꯤ ꯃꯦꯟꯇꯦꯜꯂꯤ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯑꯗꯨꯒ ꯀꯔꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯁꯤꯖꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨ ꯊꯝꯕꯤꯌꯨ ngasi world gi standard natraga national gi standard da sanariba angang mayam je magi adugi standard to elite level da yograbni na performance e amba loi happen manana lakadani for example speed se 60 meters je koi hoji world record se 4.74 second chelakadoini aduna sigi level da 5 second gi barrier je break tawraga chiliba angang jing je athlete sing je numittu da magi mentally tough hoiba mentally strong hoiba मीदुना नेबा ngasi fast agi doje chumeja chahi ke amamang dai mahna preparation tawrazu second manga taruk se mana phudo ko deba mai performance aduna mental toughness mental preparation jam darkar hoi aduna yoga tawriba meditation tawriba concentration tawriba focus hapaiba mayam je si mayam jina muk akoi gi india ga dem chana jaba yoga ji india da gi se hogi bane aduna india gi training da su कोई मेडिटेशन गुम्बा ब्रीदिंग प्राणायाम की डिफरेंट टाइप्स ऑफ प्राणायाम की ट्रेनिंग से हाफ से लगता रहेगा सही ना जब तो स्पीच सिद्धि मागी स्टार्टिंग इज वेरी वेरी इंपॉर्टेंट स्टार्टिंग जी कितंग सोबदा मा डिक्यू डिस्क्वालीफाई होई दोने अदुना सी सोइदना बा होनाबदा मागी माई कंसंट्रेशन मागी फोकस अटेंशन मैम जी सी कदाइदगी हेना पीबे यागे हाबे मतंदा कोइना प्राणायाम गुम्बा द ब्रीदिंग टेक्निक्स डिफरेंट टाइप्स ऑफ टेक्निक्स से सुम प्रैक्टिस होता रहेगी मसागी एथलीट्स दा अदुकी मतिक कानबा होइगने ना इतमजगे होय मखाता न ओजा दे खंगजेन ngi si ओजाना ममांग दसु खर पनबिख्रे कोइगी इरमदा मणिपुर सिगी सानरोय कया जो हुजिक टॉप द चल्लिबनी इंडिया गी होइना हाइदि स्पोर्ट क्लाइंबिंग मसाना सिदा अदु हौजिक फावदा कोइगी इरमदा मणिपुर सिदगी थोखिबा सानरोय सिंगसे मसिना नेशनल अमदी इंटरनेशनल गी चैंपियनशिप सिंगदा मेडल गदी क्याम लौरप लैख्रगे अदुगा करी करी चैंपियनशिप नेशनल अमदी स्टेट सिगी होइना जु करी करी पांगथोई मरुओइबा चैंपियनशिप सिंग करी करी लै हाबिदुसु थम ए हाइजगे मणिपुर गी हाइबा तारगदी अखोइगी एल कैना तोमी न नुपिमचा जे याम ngannna 1997 दा माजे हांगकांग दे एशियन चैंपियनशिप चले अहामद माने पायोनियर ने मा मेडल दी लौरखिदे अहामबा चटपनिना अदि मथंग मथंग तारकपदा अखोइगी मणिपुर दे पुथोखरिसि इंडिया गी साइन तोरमबा शांति रानी दासनी अदगी अदि मखोइगी मतुंग तारकपदा देवला जी इंडियन की गोल्डन गर्ल ने मा एशियन चैंपियनशिप के आदा मेडल लौरखरबने होय नुपी जामना परफॉर्मेंस हम पीरमे कोई मणिपुर की नुपीमसा सिंह जे मखोई की मतुंग तारकपदा पुष्पकांता ना नुपामसा ने मा या फजना नेशनल एशियन मेडल पीरमे मा देजी आर्मी दा इंस्ट्रक्टर होइना लैगरे अदुगी मतुंग तारकपदा हुजी इंडिया की नंबर 1 ओइरबा कोई की वर्ल्ड की रैंकिंग 31 दगा लैरिसे ngसगी माइबम सिंखै गान बनाई सा हाइजगी बिसे हुजी इंडिया की टॉप क्लास ने मान लैरिसे अदुगा अखोई चैंपियनशिप से मणिपुर दा सिनबा हाय तागरे स्टेट लेवल सही मदा स्टेट लेवल अमुरक अनिरक फुक्सिनबा क्या वाई कोई कइनो तो कोई रिसोर्सेस लेजदबा सिना कोई स्टेट लेवल जे अमुक अनिरक तेना सिनबा ngamde स्टेट की सिलेक्टेड अखोई एथलीट सिंग जे अमु अखोइना जोनल दा अमुक थार कांदा अयाम मतमम ददी अखोई जोनल नॉर्थ ईस्ट जोन हाय तारि मणिपुर ने नेशनल हायर जो मणिपुर ने अखोई मणिपुर मसा ngata ne कोइ लेरमी से जोन जी दा पोजीशन लरको मैम जे अमुक नेशनल की थेंगना दोइने नेशनल दगी अमु क्वालिफाई होबिसिंग जिना अमु इंटरनेशनल की एशियन की करगी चकतबा अदुना अखोई की मणिपुर ना मतम ममदा इंडिया की ख्वाइदगी अफाव प्लेयर पुथोमी जे कोई मणिपुर ने नॉर्थ ईस्ट जोन की मखादा लेजरगसु नॉर्थ ईस्ट जोन हाइजे मणिपुर ने ना कोई दम हांदगी लौना लाय अदुबो सही खरा सिदी यामना कोई लाइबक थीबा हाइगद्रा कोई लैरिबा इंफ्रास्ट्रक्चर सी आउटडेटेड ओइराबा कोई वाल अम लैरि सही कुनमंगा फारबने सारमी बेनु पादनु नो ए हुजिक अदु वाल दु लैरिब्राना अनौब अमता साद्रबने लास्ट 25 years से अदगी अखोई की प्लेयर सिंग सी मखोई की परफॉर्म जे एक्सेप्ट सिंखै गाम नतना अतै लोइना डाउन चलै जे कइगिनो हाय तारगदी अखोई कोविड नजु प्रैक्टिस तो यागी दबा अदगी लास्ट ऑलमोस्ट 2 years सुरकदर अखोई मणिपुर की लैरिबा इरांग सिना अखोई की अंगांग सिंग सी सानाबदा दुकी मतिक डिस्टर्बेंस होइबा अदे अखोई स्पोर्ट क्लाइंबिंग हाइसिदे अयाम्बा अखोई इम्फाल मचा क्या सानदे अरा पदगी अंगांग ला सानाबनिना चथोक चसिन की अवाबा अदगी कर्फ्यू थमजलकपा सानरिङैदा अदगी सिगी लैरिबा सिचुएशन जिना अखोई की अंगांग जे फजना फ्रीली याम हराउना नुंगाइना सानजगदबदो सानबा फंगक्तबा अदुना अगेन बाय रोड चपे यारक्तबगी इश्यूज फ्लाइट चपा जो दिल्ली दा नत्रगा बेंगलोर दा नेशनल जो अहमदाबाद दा तादोनी सीमा अखोइना फ्लाइट ता थागे हाय तारगदी अखोइना पुथोकदरिबा अखोई एसोसिएशन जो यामना पैसा पाइजदबा याम नौरिबा एसोसिएशन नि अदुगा स्टेट गवर्नमेंट नसु
yam phajana hoji paudi khoi mateng phangdri na dumi thamjage aduna khoi da leiriba issues problem yam je aduki matek ni adubu future is very bright khoi gi leiriba khoi angang sing si yam talented ni especially khoi manipuri masa especially maitais ai hajage dum khoi si any skill ma tambi ma tam yam thuna adapt to ngamba aduga any type of load piba ma tam da load chi lawraga performance piba ngamba khoi gi angang player ngaktani horiba mayam se adubu leiriba situation jina khoi gi angang mayam si fazana practice to bo phangdabagi akoi da thengnari awaba mayam si khandaru ragadi yamna puning nungsiningai ni hoi aduga ja akoi gi masana leiriba mayam se masida akoi ga hena chana ba haiba ama lei adu sport climbing masana se masi akoi mongoloid kangbu haitari asian kangbu se masiga maruina akoi maitai masa haitari manipuri masa je siga hena chusan nai hena chana hena khanbibra thambi sidi hana dum already proven ne akoi angang jing je sub junior junior da akoi asian championship medal je akoi angang ni maitai mi jan lorami ne devla matam da lorame chingkhai ngambe matam da lorame hoji asia da top class ali je japan indonesia china korea adu moiga competitor ni akoi angang jing je adu aina da latest asian championship gi judge go charu matam da moigi laiba team strength moida laiba facility mokhoi gi capability mayam du yengorgadi yam thawai noi phamalabani na phamalabni ka akoi kain leiti akoi sida chume support system akoi leiti aduna akoi gi angang sing sidi gem ne na hajagi kai na kain leitana ne akoi na mapan da chala thengna ruiba akoi na medal pore je akoi manipura medal porakan da ngata ne akoi mayam na harau dana receive tawdana khotna appreciation tawri je aduga mana sanari ngai da yam wari ngai matam da di kanam da thola support leiti aduna darkar waridi mana practice tawringi mana sanari matam da akoi mayam changhelaga kari awat play nangi kari tawrogena physically mentally support pibi biduni akoi na manipur da ji am darkar wari hoy achumone oja adugo loisalak piji da oja re khangjaningi se sport climbing haiba masana se masigi infrastructure se manipur da yamna sothana phajana leitre adubu phajana infrastructure je piragati masigi prospect se kyam chaungna leiyeno jana khanbi aduga hoji maruina thengnariba problem je khudong jada ba se wall amakhak leire aduna tana atopadi kari khudong jada ba leiri aduga hoji leiriba thak se dagi hena phaba thak ta pukhat ke haragadi ojana kari tohoningba sanaroi sing da boire aduga maruina mari leinaba authority sing da kari di tohoningba lei thambiyo ai mesai so haijakre khoi da leiriba wall se am outdated were sahi kunmanga sure wall jimtang international standard ki wall amtang sabi ragadi aduki matik akoi angang mayam ji lakadri ba sahi khara jida asian games da even olympic ko qualify wer kadoini chekhai ngan ba du mamang da khisikatani ma le hori je ada magi matung tarak da angang afaba mayam leiri aduna ahamba da akoi gi number 1 priority akoi manipur da dakar hosi yam standard wall ama leiba aduga trainers amaru india gi chief coach hori je si jo ai ngasi haijaram ge akoi meeting misane Chitrasen haije aduna judges ta hoji bauda akoi manipur de ai khakta ngari aduna akoi am limited resource ne akoi de leije but leiriba resource khara jina akoi india je akoi dum akoi na dum makok leiba ngamai ne ana akoi de leiriba pool of talents resources mayam ji aduga government na kitang support pibiraba adu eta di coming days ai chakthona haijaram ge atai event ta national ma chana ba hona ba changiba piriba effort mayam changiba paisa mayam do adu sport climbing jida adugi tangkhai dang thadaba matamda akoi angang singse national achievers hoini aduga asian championship da even olympic lakadru olympic sing da koi angang sing soiden ki excel torkani haibasi ai sima thajabasi mayam mamang da thamjaramge hoy amno ai jare ngasi manipur da sport climbing masana haiba hira masi ge matang da khanana ba dr kangabam romeo mitaina chillaba matam kya kaithopiduna koi ge studio da lengsin birakpa ojabu amkana thagat chari adombusu ahang namuka thagat phungduk sari